Mei Thakhiba Laishang Amadi Church ki Lam Khopchinba Yaroi. Erang Manungda Mei Thakhiba Laishang Amadi Church sing saramba mafam singda lanai kanagumba amatana Lam Khopchinba Yaroi haina laibak asi khwaidagi wangba wayal loishang Supreme Court na madi leinaba lengaki thaupuriba singda khangankre. Erang Manungda Furup Animaki Laishang Amadi Church Chani Yankhairo Mei Thaduna Amangata Thoki Bar and Bench ki matung inna Erang asigi matangda Justice Gita Mittal Committee na thigatlaba matungda video aniga loinana Supreme Court langkhat ki ba report ama kupna khanaraba matung Chief Justice Surya Kant na luchingba bench amana mathaki wafam asi laukthokibani. Justice Gita Mittal Committee asi Supreme Court na hapa hanagi High Court ki judge oramba sing na saba committee amani. Committee asina manipur da thokiba kanglup ki Erang asigi laingak na lakhot ki ba relief ki mawong khunda laita bagi thaushil amasung victim singi compensation ki matangda yengshina ba semkibani. Justice Gita Mittal na luchingba committee asina Supreme Court ta video aniga loinana committee ki report langkhat ki committee adugi matung ina Erang thokjingaida lon yaba mawongda leiramba sangsingi mafam singda Lam Khopchinba Yaroi dabani hairi.